Manipuri ki atenba working season manungda PMGSY phase 3 ki thabak suba ngamloidra haibage mi paiba hore. Kurumjari STV ki pawmiyang tabir basimgu taram naukchari pawshan dona pijari. Manipuri ki atenba working season manungda PMGSY phase 3 ki thabak suba ngamloidra haibage miyamda mi painaba hore. Phase asida yauriba lambi nakalda khundariba singna athubada lambi semba hoba pamnari Ministry of Rural Development ke senthang makada tangkak naina state singda PMGSY gi makada khungangi lambi sing all season road oihannaba lokhatpagi manungchana Manipur gi oina phase 3 da lambi semnanaba crore chatruka kunmanga sufna Marifu taret kaitharakiba asida tender tobada chayetnaba wafam lakpadagi hojik tender hangduna Lambi semnanaba lairiba asida maikai kayadagi lambi asi semnaroidra haibagi mi painaba faunare hari. Tangkak ani thokna center na scheme asigi makada sanction tawrakiba senfam asina tampak amadi chingi district singi maru oina manung hanjinba mafam sing yaunanaba chathok chachin yaba lambi semhanbani. Hairiba lambi sembagi thabak asiga mari lainana haukiba chahigi September thada Rural Engineering Department MSRDA na notice thoklaga tender tharaknaba bidder slot tawke. Hairiba notice aduna PMGSY gi lambi yankhai taruk semnabagi thabakka loinana chahi manga gi maintenance tawnabagi damak eligible oiba state asida natraga central government ta register tawba contractor sing kauke. Rural Engineering Department athopa notice asida niyom lana central government piriba standard binding document samdoklaga state ki authority na aningba apamba tawre haina All Manipur Contractor Association Forum ge maikaidage Rural Development ke Union Minister yauna wakat khiba leikhi nakal amaromda PMGSY na chahi kunmanga mapung fabagi thoram amada Red ki Chief Engineer TH Thembana Paumishinga Phase 3 ki lambi semba asida apunba sanfam ki chada humpudi akhannaba lambi cement treated base sizinaraga semgadabani haiba guideline da yauri tender tawba matamda ministry gi chatna kanglon matung ina cement treated base experience leiraba amade soil stabilization ki thabak sukhiba contractor sing biding tawbada saruk yagadabani haiba wafam thamke masiga mari leinaba thabak sukhiba status gi local contractor sing dadi leitabana makhoi gi maikaidagi yaningdaba phongdokhe Manipur High Court fawbada tender asigi matangda case fawba file tawrapa leire hojik su biding tawkraga su chayetnaba kaya ama leibana maram oiraga hangduna leire NIRDA da hairiba thabak sing asi hojik fawba hoba ngamdragade thabak adu drop tawnaba khanghalakpa leire hairi adubu madu handokpinaba state government ke maikaidagi haizabadi leiri karigumba drop tawrakpa tarabadi state na senfam puthoklaga lambi sing semba ngamloidabana awaba leigani state ke maikaidagi drop tawbagi wafam handokpinaba kanna taksili haina phongdokpa leikre center da karigumba PMGSY phase 3 drop tawkiba thoklabadi state asigi miyamgi mangjaba pigadawri state asigi miyamgi khanlaga hojik working season ki matam oiringai phase asigi makha da semnanaba yauriba lambi sing asigi mafamda leiriba miyamnadi lambi semba horaga atenba matamda loishinba pamde Caesar Free Winter ENT Camp among a Caesar Hospital amadi ISTV ga puna Kusamnaraga Pangtokre ISTV officer Pangtokiba Kemaduda Tongan ba sinfam da thabak tongminaramba ISTV staff singda ENT ga mari leinaba nakong khanau amadi natona chingba sing doctor singna yenke ngasi gi Caesar Free Winter ENT Camp asiga mari leinana ISTV gi president Leitan Them Tombina Phongdokibada ISTV gi staff sing yauna field da thabak tawriba paumishin na mathau tawbada hospital chatuna ana layengda Matam chana chatpa fangdana lakiba adu kharada oirabasu khudong chaba asibu fangnabagi wakalonda kem asibu office asida pangthokpani amadi Caesar Hospital na ISTV staff khudingmakta khudong chaba asi fanghanaba asigidamak Caesar Hospital busu thagatpa phongdokhi media is no media ko bini na hoise sida khona sijiga ISTV ka apulagi halke ma pangtong pani akhoi chu weda halke ba tawse no wai sana leiba eida mun khara khara ya pe tung asi ke tawni Huzigate mabrem tanglaminasi honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra
लिभरनबु सोक्लबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Tada! Ibe makigano. Aza betamo. Sige yun se next time tina check sin na laksilaga thamro banine. Tada nang se juhar habaga amta kiderbo. Asumna mayam na machalbu ngapshan dugum masigi yung masibu asoya ngan kokadabatagi next time tina ngapseli. Next TMT juhar habati ngaktok na basim bani. Zarmal technology siya na concrete katok na tinago matamda kapamul amuk tihena hengal adli. TMT strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda maruiba paw mukana pizari Manipur gi atenba working season manungda PMGSY phase 3 gi thabak suba ngamloidra haibagi mi paiba hode Uzik fabagi ena ISTV na pizaba paw matang asta sinjare mideng tabir ba pumna mapu amukana khungjari